Good afternoon, ma'am. Nungaribo. Video thagatabsu khara kuire. Kasi poti yamde. Khara khata amani khatang ne doishu ma'am kuina una dre na nungai tabagi ko ngasi araiba amani khatang se upload tawjarakpane. Sigi khuji se handaki khwai anova design ne khuji apongbi nangreina khuji apakbi yam tawrmi dana apakbi do mayai da lerga nakanda hapasu yaba or single si katang series yaba ko apongbi design ne ba details yeng biyo ko sigi kano se mayek se hadi lan na tawragane san namada san taret muk oidoine ba sigi se yamdabane yamdana chawna udoine video oibagi chawna uba nate ko asengbagi masasi dum chawe asmana hadi floral design oiraga kano tawdoine ba mayaida bol tangkai ai yeng hanjarake ko size to sana sigi sidi second orangada bo male पोचे पिक मान बने पिकती चावेबा खुद लेरकांदसो सिम खतंग सिंगल ओइने सिरसु यारे अपाकप लेब कंबुगिना अपाकपगी नाकन नाकन हापसु यारे सन तरेत ने नामदा तरेत तरेत खतने याम यामबा कनो नते फजबने से अनोबो डिजाइन मतंग जरके ay thoki na mase kasi na pa ikapad nungay kang suci ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯤꯗꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯣꯂꯣꯟꯕꯤ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯔꯤꯁꯦ ꯍꯥꯞꯇꯦꯕ ꯃꯔꯤ ꯍꯥꯞꯄꯁꯦ ꯋꯥꯏ ꯆꯤꯜꯂꯦꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯩꯊꯣꯛꯄ ꯃꯇꯝꯁꯦ ꯁꯤꯒꯤ ꯂꯥꯁꯀꯤꯁꯦ ꯂꯣꯛꯅꯦꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏꯕ ꯁꯤꯁꯨ ꯇꯥꯍꯧꯗꯅꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯆꯕ ꯃꯔꯤ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯁꯤꯗ ꯍꯦꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ ꯁꯤ ꯂꯣꯛ ꯇꯧꯔꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯥꯕ ꯁꯤꯒꯨꯝꯕ ꯁꯣꯂꯣꯟꯕꯤ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯂꯣꯛꯁꯦ ꯍꯥꯞꯄꯦꯕ ꯃꯊꯪꯗ ꯅꯦꯛꯂꯦꯁ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯂꯥꯁꯇ ꯈꯔ ꯌꯥꯝꯕꯅꯦ ꯁꯤꯅ ꯍꯥꯟꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯇꯨꯂꯥ ꯃꯔꯤꯒꯤꯁꯨ ꯁꯥꯈ꯭ꯔꯦ ꯁꯤꯅ ꯇꯨꯂꯥ 3.5ꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯅꯥ ꯁꯦꯀꯦꯟꯗ ꯃꯌꯦꯛꯁꯦ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯦ ꯁꯤꯁꯨ ꯃꯊꯪ ꯂꯤꯈꯣꯝ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯪ ꯁꯤꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯁꯤꯗꯤ ꯇꯨꯂꯥ 5ꯒꯤꯅꯤ ꯃꯃꯥꯏꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤ ꯃꯃꯥꯏꯁꯤꯗ ꯍꯥꯏꯗꯤ ꯊꯣꯛꯏꯕ ꯃꯌꯦꯛꯁꯦ ꯌꯦꯡꯕꯤꯌꯨꯕ ꯁꯥꯡꯉꯦ ꯌꯥꯝꯅ ꯁꯥꯡꯕꯗꯣ ꯎꯠꯆꯔꯛꯀꯦꯀꯣ ꯐꯨꯠ ꯑꯃꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯡꯉꯝꯃꯅꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯏꯌꯔꯔꯤꯡꯅꯦ ꯁꯤ ꯁꯟ 2ꯃꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯀꯣꯊꯕꯤꯅꯦꯕꯀꯣ ꯁꯣꯂꯣꯝꯕꯤꯗꯁꯨ ꯂꯩ ꯁꯣꯂꯣꯝꯕꯤꯗꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯁꯤꯅ ꯀꯣꯊꯕꯤ ꯁꯟ 2ꯃꯨꯛ ꯑꯣꯏꯗꯣꯏꯅꯦ ꯁꯅꯥ ꯁꯦꯀꯦꯟꯗ ꯆꯥꯎꯅ ꯎꯏꯌꯦ ꯆꯤꯜꯂꯀꯥꯟꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯄꯤꯛꯄ ꯅꯠꯇꯦꯕ ꯀꯣꯈꯨꯔ ꯑꯃ ꯑꯣꯏꯔꯒ ꯃꯈꯥꯁꯤꯗ ꯕꯣꯜ ꯌꯥꯟꯕ ꯁꯤꯗꯅ ꯀꯩꯅꯣ ꯁꯤꯗꯅ ꯉꯁꯥꯏꯒꯤꯗꯨꯅ ꯀꯣꯊꯕꯤꯅꯦꯕꯀꯣ ꯁꯤꯁꯤꯅ ꯎꯇꯣꯡ ꯑꯣꯏꯗꯣꯏꯅꯦ ꯁꯤꯅ
ꯑꯗꯒꯤ ꯕ꯭ꯂꯦꯛ ꯑꯃꯒ ꯂꯩ ꯁꯤꯅ ꯗꯦꯂꯤꯚꯔꯤꯒꯤ ꯑꯣꯏꯕꯁꯨ ꯌꯥꯕ ꯁꯤꯗꯤ ꯇꯪꯈꯥꯏꯃꯨꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯕ꯭ꯔꯦꯁꯂꯦꯠ ꯌꯥꯝ ꯍꯪꯕꯤꯕꯗꯣ ꯕ꯭ꯔꯦꯁꯂꯦꯠꯁꯤꯗ ꯁꯤ ꯑꯩꯅ ꯀꯩꯅꯣꯅꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯌꯦꯡꯍꯟꯖꯔꯒꯦ ꯑꯩꯅ ꯁꯤꯔꯤꯕꯁꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯩꯒꯤꯁꯤꯅ ꯁꯤꯒꯤ ꯃꯈꯥꯗ ꯕꯣꯜ ꯁꯨꯃꯥꯏꯅ ꯌꯥꯟꯊꯕꯁꯦ ꯌꯥꯎꯋꯦꯕꯀꯣ ꯑꯇꯩꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯌꯥꯎꯗꯦ ꯁꯤꯒꯤ ꯃꯔꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤꯅ ꯊꯥꯏꯅꯒꯤ XO ꯃꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤꯗꯨꯗꯅꯦꯕ ꯁꯤꯁꯤꯅ ꯃꯌꯦꯛꯁꯦ ꯃꯃꯥꯡꯁꯦ ꯍꯥꯏꯗꯤ ꯏꯠꯇꯕꯗꯤ ꯀꯠꯇꯤꯡ ꯇꯧꯗꯕꯀꯣ ꯁꯤ ꯀꯠꯇꯤꯡ ꯇꯧꯔꯁꯨ ꯌꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯁꯤꯅ ꯇꯧꯗꯕ ꯑꯣꯏꯅ ꯁꯥꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯨꯛꯁꯦ ꯁꯨꯃꯥꯏꯅ ꯃꯃꯥꯡꯂꯣꯝꯗꯒꯤ ꯇꯧꯔꯒ ꯀꯣꯠꯁꯤꯟꯒꯗꯕꯅꯦꯕ ꯁꯤꯁꯤꯅ ꯈꯨꯅꯝꯂꯣꯝꯗ ꯂꯩꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯁꯨꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯒꯤ ꯕꯣꯜ ꯌꯥꯟꯕꯅꯤꯅ ꯑꯩꯅ ꯃꯅꯨꯡꯂꯣꯝꯒꯤ ꯑꯣꯏꯅ ꯁꯤꯕꯅꯦꯕ ꯁꯟ ꯑꯅꯤꯃꯨꯛꯇꯪꯒꯤꯅꯦ ꯁꯅꯥ ꯁꯦꯀꯦꯟ ꯃꯔꯤꯁꯦ ꯃꯈꯟ ꯃꯈꯟ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯈꯤꯕ ꯁꯤꯒꯨꯝꯕꯁꯤꯗꯁꯨ ꯂꯩ ꯑꯅꯧꯕ ꯃꯔꯤꯅꯦ ꯁꯤꯗꯁꯨ ꯂꯩ ꯑꯗꯒꯤ ꯃꯔꯤ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯂꯩꯔꯝꯈꯤꯅꯤ ꯁꯤꯒꯤ ꯃꯔꯤꯁꯤꯗꯁꯨ ꯂꯩ ꯋꯦꯠꯁꯦ ꯑꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯦꯛ ꯇꯧꯔꯛꯇ꯭ꯔꯦꯕꯀꯣ ꯃꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯋꯦꯠꯁꯦ ꯗꯤꯐ꯭ꯔꯦꯟꯠ ꯑꯣꯏꯔꯝꯒꯅꯤ ꯁꯟ ꯑꯅꯤꯒꯤ ꯃꯌꯥꯗ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯈꯔ ꯆꯥꯡꯅꯤꯡ ꯈꯔꯒꯤ ꯀꯩꯅꯣ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯃꯔꯤꯁꯦ ꯂꯩ ꯁꯤꯅ ꯄꯨꯡꯇꯛ ꯇꯧꯕ ꯀꯩꯅꯣ ꯁꯤꯠ ꯅꯥꯟꯕꯁꯤꯁꯨ ꯐꯖꯩ ꯑꯗꯒꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡꯗꯒ ꯁꯤꯍꯟꯕꯒꯤ ꯄꯥꯃꯨꯡ ꯐꯥꯕꯤꯕꯨ ꯑꯣꯏꯔꯣ ꯀꯩꯅꯣꯕꯨ ꯑꯣꯏꯔꯣ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯤ ꯁꯤꯠ ꯅꯥꯟꯅ ꯁꯤꯅꯤꯡꯕꯒꯤꯀꯣ ꯁꯤꯅ ꯗꯤꯖꯥꯏꯟ ꯌꯥꯝ ꯌꯥꯎꯗꯕꯒꯤ ꯁꯟ 1.5 2 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗ ꯈꯔ ꯌꯥꯝꯅ ꯑꯃꯨꯛ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯈꯔ ꯌꯥꯝ ꯄꯣꯠ ꯈꯔ ꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯇꯣꯛꯇ ꯌꯥꯝ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦ